Manipur yauna North East State singda tha asigi tang kuntaruk Phaoba Akanbadagi Houraga Yamna Kanba mawongda Nong Churaba yai hairi India Meteorological Department IMD na ngasi thadurakiba weather bulletin gi matungina ngasi Arunachal Pradesh yaudana lemhauriba North East State singda red alert lauthokladuna akanba mawongda Nong Churaba yai hairi Makhatana tha asigi tang kun mathoidasu Manipur Nagaland Tripura amasung Mizoramda red alert adumak lauthokladuna adumak akanba Nong Churaba yari Adumoinamak thasigi tang kunithoi kulumdoi amasung kunmerida phibam khara fagatuna sedasida orange alert leibagaloinana akan mamongda natrabasu adumak Nong Churaba yabagi phibam piri makhatana August 15 amasung 16 makhatana phibam phagalaktuna yellow alert leiduna pangkan kandana Nong Churaba yai hairi